Amaromda mifam aduda CLP leader o ibobina fongdokhibada Congress ki matamdagi leiraklaba scheme sing BJPna maming onthoktuna makhoina houdokpa saduna wangangli smart city sem gani haina hanjin laukhiba adu smart city sem labara lamdam sigi oiriba lambi thong asina mayek seng na takle smart city oide niti niyom gi matung ina Manipur lengak asi worst oiba singi manungda challi oidaba warol fongdoktuna miyamda namthak tawba BJP lengak ni masida natana finance yauna lamdam sigi hiram kayaga chokhat khongthangda ahoba kaya lehenli Congress ki matamda lamdam sigi chokhat khongthang gidamak thanamba scheme sing makhatana BJP lenga ki matamda leiribra leitabra gyantade special category status exists oiribra oidabra khangdi haina warol thangki Center da leriba NDA gi Sri Narendra Modi ji na lusingba center gi NDA government sina promise tawkiba haiba tare kujiksu adum tawri yang re point ji koi matam gi matungina koi repetition tawjaroi adum matam gi matungina point mayam chingse koi adum simbuk sagi kujiksu nungti gi hai ngarang union budget honorable finance minister thamkiba budget tasu yamna masi priority sector ni haina swasthya bharat na we lauri honorable prime minister head prime minister work this is subject by the wise na swasthya bharat na swasthya bharat ka mari leina ba scheme program si Manipur da kari to swasthya bharat si hindi da hai bani lu nan ba ai athaji la nam da lu nan ba hai se phai hai na adubu Rashtrapita Mahatma Gandhi ji na mai mapuk numita Lepakshin batuna National Cleanliness Day haina koi pangpi Mahatma Gandhi ji na Father of the Nation kari haira mi Lubanan bahaiba cleanliness haiba se next to God Sidai state se da paliba government se sigina sahi manga complete or kadoreba Swasthya Bharat krai chakhage smart city krai chakhage sine Sourci Imphal Sourci masigi adjoining even cities in Haibutare. Sipawa Luba Nanaba Haina Koina. Solid waste management at Lamden. Pathalamba nearly 100 acres. I think it is a little more than 80 acres. Apoi state government gi matamda acquire torga Pathalamba treatment plant solid waste treatment plant at Lamding se properly function tawribra tawdabra masi waste mayam jingsi short ge thorpa amount of time mayam ji dispose tawdoimni mata dispose tawraga amuk power plant moina tawraga power generate tawduna bani aba koi tormsi masi function tawribra tawdabra sigi scheme se under Jawaharlal Nehru urban renewal mission gi makhada masi paikatam bani